ꯃꯩꯈꯨꯗ ꯊꯧꯕꯤꯔꯤꯌꯦ ꯁꯝꯅꯥꯒ ꯐꯔ ꯍꯥꯏꯒꯦ ꯀꯔꯤꯁꯦ ꯀꯩꯅꯣ ꯃꯣꯗꯦꯜ ꯆꯠꯈ꯭ꯔꯦ ꯁꯥꯎꯅ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯂꯩꯔꯝꯃꯦ ꯐꯖꯕꯅ ꯉꯥꯎꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯐꯖꯩꯌꯦꯅ ꯈꯪꯗꯦꯅꯦ everyone ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯆꯪꯕꯤꯜꯗ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯆꯤꯆꯦꯁꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁꯅꯤ ꯑꯗꯣ ꯆꯤꯆꯦꯁꯤꯒꯤ ꯉꯁꯤ ꯃꯦꯀꯞ ꯗꯦꯃꯣ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯏꯃꯥꯟꯅꯕꯤꯗꯣ ꯑꯩ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯃꯥ ꯂꯥꯛꯅ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯌꯦꯡꯉꯁꯦ ꯒꯥꯔꯤꯒꯗꯤ ꯃꯩꯈꯨꯗ ꯊꯧꯕꯤꯔꯤꯌꯦ ꯁꯝꯅꯥꯒ ꯐꯔ ꯍꯥꯏꯒꯦ ꯆꯧꯔꯦ ꯆꯤꯆꯦꯒꯤ ꯁꯥꯇ꯭ꯔ ꯆꯤꯆꯦ ꯁꯤꯗ ꯂꯩ ꯃꯤ ꯉꯥꯏꯔꯤꯅꯦꯕꯀꯣ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤꯕꯒꯤ ꯑꯗꯣ ꯆꯤꯆꯦꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯄꯨꯔꯥ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯌꯦ ꯆꯤꯆꯦꯁꯦ ꯑꯗꯨꯅꯅꯦ ꯃꯣꯏ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯔꯤꯁꯦ ꯀꯩꯅꯣ ꯃꯣꯗꯦꯜ ꯆꯠꯈ꯭ꯔꯦ ꯁꯥꯎꯅ ꯀꯦꯕ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯀꯦꯕꯒꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯧꯖꯔꯤꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯔꯛꯇꯅ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕꯉꯩ ꯗꯤꯂꯦꯠ ꯑꯣꯏꯔꯝꯃꯦꯕ ꯑꯩꯁꯨ ꯀꯃꯥꯏꯅꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯌꯥꯎꯕ ꯈꯔꯁꯦ ꯏꯗꯤꯠ ꯇꯧꯔꯒ ꯍꯥꯞꯆꯔꯛꯏꯁꯤꯅꯤ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯅꯀꯣ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯂꯧꯔꯅꯤ ꯀꯥꯏꯅ ꯅꯨꯡꯉꯥꯏꯅ ꯈꯟꯖꯅ ꯂꯧꯖꯕꯗꯣ ꯑꯗꯨꯅꯦꯕ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒ ꯏꯗꯤꯠ ꯇꯧꯒꯦ ꯌꯦꯡꯕꯗ ꯌꯥꯎꯔꯝꯗ꯭ꯔꯤꯅꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯧꯕꯤꯕꯗ ꯑꯌꯨꯛꯁꯨ ꯌꯥꯝ ꯋꯥꯈ꯭ꯔꯕꯅꯤ ꯈꯨꯗꯥꯡ ꯆꯣꯛꯉꯩꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯌꯨꯛ ꯆꯟꯗꯣꯟ ꯅꯝꯕꯒꯗꯣ ꯌꯥꯎꯖꯔꯤꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯃꯌꯥꯝ ꯆꯤꯆꯦꯅ ꯀꯦꯕꯁꯦ ꯐꯖꯔꯒ ꯌꯥꯝ ꯁꯥꯊꯤꯅ ꯅꯥꯟꯅ ꯀꯦꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯍꯥꯏꯖꯅꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯃꯅ ꯑꯩꯒꯤ ꯃꯃꯤꯠꯀꯤ ꯃꯦꯀꯞꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯖꯈ꯭ꯔꯦ ꯄꯨꯔꯥ ꯎꯕ ꯃꯇꯝꯗ ꯔꯥꯁꯤꯒ ꯂꯩꯔꯒ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯐꯖꯈ꯭ꯔꯦ ꯃꯃꯤꯠꯀꯤ ꯃꯦꯀꯞꯁꯦ
ꯑꯩ ꯁꯨꯃꯥꯏꯅ ꯐꯖꯩꯌꯦꯅ ꯈꯪꯗꯦꯅꯦ ꯑꯩ ꯃꯁꯛ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯈꯔꯦ ꯆꯤꯆꯦꯒꯤ ꯃꯦꯀꯞꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯗꯣ ꯆꯤꯆꯦꯒꯤ ꯃꯦꯀꯞ ꯀ꯭ꯂꯥꯁꯁꯤꯒ ꯇꯝꯅꯤꯡꯕ ꯑꯗꯣ ꯆꯤꯆꯦꯁꯦ ꯃꯁꯥꯃꯛ ꯄꯣꯠꯂꯣꯏꯁꯨ ꯁꯥꯏꯌꯦꯕꯀꯣ ꯃꯁꯥꯃꯛꯅ ꯁꯥꯖꯔꯒ ꯇꯧꯖꯩ ꯑꯗꯨꯗꯣ ꯆꯤꯆꯦꯗ ꯇꯝꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨ ꯁꯤꯗ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯝꯖꯔꯝꯒꯦꯕ ꯆꯤꯆꯦꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄꯦꯖꯇꯣ ꯑꯗꯨꯒ ꯅꯝꯕꯔꯁꯨ ꯌꯥꯔꯒꯗꯤ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗ ꯆꯤꯆꯦꯒ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯣ ꯌꯥꯝ ꯊꯤꯅ ꯍꯩ ꯌꯥꯝ ꯊꯤꯅ ꯅꯥꯜꯂꯤ ꯆꯤꯆꯦ ꯀꯦꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩꯌꯦꯕꯀꯣ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯐꯖꯩ ꯀꯥꯏꯅ ꯈꯪꯗꯦꯕꯀꯣ ꯆꯤꯆꯦꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯇꯝꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯁꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯄꯣꯠꯂꯣꯏ ꯂꯩꯅꯤꯡꯕ ꯑꯗꯨꯒ ꯁꯦꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯅꯝꯕꯔꯁꯤꯒ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯌꯥꯝ ꯑꯍꯣꯡꯕ ꯊꯤꯅ ꯃꯃꯜꯗ ꯅꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯁꯤꯅꯤ ꯁꯦꯠꯄꯅꯤ ꯍꯜꯂꯦ ꯃꯌꯥꯝ ꯃꯝꯃꯦꯕꯀꯣ ꯆꯤꯟꯗꯥ ꯇꯥꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ